Hi, I ming san charama aduga domni yang birib sina YENGSINSI KHANGHOUSI Manipur. Pare adudi laglo akhoi mayam ngasi anoba knowledge hanjin binasi. Ngasi aina puzareba topic sidi adomgi Aadhar card na adombu su jail je honbe yai haibasigi matang dani. Masigi matang dai maroi wafam khara miyam da thamjagi. Adomgi Aadhar card te ayam mafam da si naramgani haidi bank account hangba da boy gera andagi anoba sim ama leiba da boy gera KYC tawba da boy gera marakshita aina KYC haiba wafam si mayam nasu hena khangbiramani KYC adi know your customer haibani ko mayam na KYC tawba ansani Aadhar card pu yauragadi atopa che chang yaudраsu yare haidana loina mayam sinnariko adubu adomgi Aadhar card ki leiriba data do mado atopa mafam kaya amada sinnaba yaya adomgi ayaba yaudana adom khangdana haiba wafam si an hojikan che sigumba pawsi yam tholai ko haidi mi kanagumamgi Aadhar card che atopa mafam kya da sinnari tawudabu mapu masana haide Aadhar card tugi mapu aseng masana di khangjadaba aduga mafam kya da hairiba magi Aadhar card si sinnare haibagi adugumba paw kya amaso si sandokpa thengnari ko mafam sidai da ina point mari dang panjage ba haide adomna sumaina Aadhar card si sinnaba taragadi adomna khangbi gdaba maru oiba khardang ai point mari dang ai haijagi ahanba point da karigumba adomna sim leiba chatlena khalase sim natra karigumba potsak ama leiba matamda haide dukandar duna haide dukan phamliba mi duna adomgi Aadhar card sigi verification laujage haidana akhoi KYC tawri dana haidi fingerprint laudana khotan tawri matam sidai da ahanba laure verification se adu ngak leraga moina as adomgi verification si success oiba ngamdre amukta ga laujage haidana hanjin lawa ya hanjin matam da adomgi sim do amakhak nataba sim kaya ama activate tawhon be ya adomgi verification hanjin lawu matam da sim su kamyo matam sidai da adomna phangdri sukni gi sim ama khaktane aduga dukandar duna di sim kaya ama adomgi mingda activate tawdna lehorani ya sima adu hoi matung da sumaina sim gi verification tawba chatbiragadi adom isamakni yengbiyo verification do success oibra fail oibra hoi fail oiragadi amuka nauna amuka verification tawbiyu aduga yarangi dukan mapuduna nang si fail oire haraga hekta hanjin adom hekta tawsin bigano haidi isamakni yengbiyo fail oibra oidabra habdo sima khangbiyo ado adom dadi sim am khaktani phangdri si dukan da na sim kaya ama phangani sim kaya du mana mafam kaya ama da sijinaba yai haidi phattaba thaba kaya ama da mingdi adomgi mingdani mana sinaduri di adomgi mingdu da mafam kaya da sinaba yakre haiba phumjim khangbiyo aduga ani subadana adomgi Aadhar card si update tawre na khalajeba ado hairiba update tawriba computer duda haide adomgi dina tabako kanaguma dukan amagi computer duda PDF file na download tawrani makhoina adu PDF file do unlock tawnabi da baina mamang su video ma thaga khire na haide ai gi date of birth ka adu mention laga unlock tawbi gadabni PDF file do adu matam da adomgi Aadhar card number adagi adomgi date of birth to hapsin birani mention lani makhoina hairiba print na puthok pana tragana ko gi xerox copy thadro ani ko adom print tawraga haide mai computer dagi adu lauraga sumla ani matam da magi system da yauraga lehoya download tawraga lehoya bot adomgi copy du lauraga dum sakrani yum mana hayeng ko na sijinnaba yaya magi system du yauraga leho bot aduna matung dadi adugumba lairagadi hairiba mi du system du yauriba Aadhar card ki PDF file lo kakthak ho delete tawbi ho masi delete tawk thokpiu haidana haidi adomgi Aadhar card laisde adomna lei adomni mi gi mafamda lei adomna te haibo hamjin thamjage aduga ahum subudana adomna cyber cafe gumada changyan khalase adomgi Aadhar card ki photocopy ni ren khalase adom photocopy je ahum mari copy tawthoni pisalani changure horen thola matamda adomgi photocopy do dom lowdana la masi tawbi gano haide adomna cyber cafe da boiger any mafam amad sarpa matamda adomgi Aadhar card ki photocopy pio hairen khalase piramme horen yum halam daida copy dung lowgadamne haide adomgi aina mamang su panjagre adomgi Aadhar card asdi mi mafam thambi gano hayeng mi duna ato pafattaba lambi kya amada sinaba ngami haibsi asi ai haijagi adugu mari subadana agogi call tawraga hairakpa adomgi Aadhar card number pibiu hairaga piraga OTP ma lakpra OTP du yarga di thabiro haibna simba sigu masi yarangi tawigano ko adomgi Aadhar card number pibirunu adagi OTP pibirunu aduga Aadhar card tanate adomgi PAN card number asman kanamta da pithokbirunu hayeng mafam atopa phattaba mafam kaya amada miduna adomgi data sinarga sanaba ngami haibasi masim khangbiu hayeng adumaina sanaraga phatanungda thogadi
इसा हाइदि आधार कार्ड की मपू ओरिबा आई इसा से असिन दशा ताकनी अखोई जेल योबा याय हाइबो फमसिंग अदुगा हुजी हुजी आइन मरु आइन हाइनिंग बमना अखोई WhatsApp ग्रुप की एडमिन सिंगना वो आधार कार्ड नंबर पीयू हाइना लौइको अदु मसिदि लौदब यादबनी हाइदि माना एडमिन ओइरदि मरु ओइबा पाउसिंग थागलकनी हयेंग मागी ग्रुप तुगी मीदुना फत्तबंतंग तौद एडमिन दुदि सेनागदब लैबनिना मागिदि लौदब यादब अदु अइना ngasi हुजे हाइजरिबो वफम खुदिंगमक से हेक्ता मी खुदिंगमक सुमाना फत्तब तौनी हाइब नति कनागुम्बा फत्तब तौब खरना आदोमगी आधार कार्ड की डेटा दो सिजिनरगा फत्तबदमदा चंगसिलुरगदि फाब मतमदि आधार कार्ड की मपु ओरिबा अइ ओइना सेननी हाइबसिगिदम हाइजबनी खुदिंगमक पुन्ने हेक्ता फरमरोय फत्रे हाइब नतिगो कनागुम्बा खरना तौरगा पुन्ने सेन थबगी वानी सिम खंग हाइजगे अदुगा अखोगी WhatsApp ग्रुप की एडमिन सिंगना आधार कार्ड नंबर पीयू हाइबसिमदि पीफम होय मीदुना फत्तब ओरगदि अदोमगी आधार कार्ड की डेटा सिनरगा माना मफम क्या सिनब याय अदुबु पीदबसु यादे WhatsApp की एडमिन ओइबा मी मददि अदुगी ग्रुप तुदि यावरिबा इखोइना अइगी आधार कार्ड नंबर पीद्रगदि हयेंग मांगोंदा दशा तागदब लैबनिना मदुगिदमक मासु लौरिबनी सिमदि सेंगना पीबियु अदुगो हाइरिबा मिसिना फत्रगदि लोइना मफम कया अमदा अदोमगी आधार कार्ड की डेटा सिनरगा माना फत्तब कया अम तौवे अतोप लंबी क्या सिनब याय हाइबसिमसु खंबियु हाइजबवानी अदुगो मीदुना हेक्ता फत्तब सिननी हाइजब नचदे हाइबो फमजि खंबियु अदुना मतुंगदि आइना हुजि ममांगदा पंजगिरिबसिंगदु गी ध्यान हाइदि वाखन चंगबियु अदुगा सि यादे हाइबन सिंग खंबियु हाइबा अदुगिदम आइना वीडियो से सेमजबनी आइना ngasi पिजरबि इन्फॉर्मेशन सिना अदोमदा काने हाना खनबिरगसि लाइक तौबिरमु अदुगा शेयर तौबिरमु मैमसु ज्ञान तानबगिदम हाइबो फम थमजरगा मथंगी टेक वीडियो दम थेंगनरसि ngasi गनि वीडियो सलेसन जरगे बाय बाय